Impact TV amadi ISTV gi channel ama oriba Cultural Integration of Northeast Television samna Cine TV hairiba channel asada sandokanaba Manipuri serial Noor Begum gi Yaipha Thouni ngasi pangthokrai channel asibu yengliba Manipur gi miyamda anauba mahau pinabagi wakhalon da puthokadoriba Tele serial asigi Yaipha Thouni Thouram adu wangkhaida leiba Cine TV office da ngasi pangthokhi Ibotombi mangangi novel di yumfam oiduna puthokadoriba series asida Manipur gi masak naiba artist sing amadi nauna film gi lamda khongdarakliba naha oriba artist sing saktam langgadori ngasi pangthokiba Yaipha Thouni gi Thouram aduda athoiba mithunglan oikiba film forum Manipur gi chairman Laimayum Surjakanta Sarmana film series natraga sumang lilana chingba puthoklabasu issue base oiba Manipur gi oiriba fiba masuda yumfam oiba puthokpa mathau tai Noor Begum so miyam na pamnaba series ama soidana oigani haibagi thajaba lei haina fongdokhi Surjakanta na makhada na harakliba artist singna thaugalon khangna chana chatpa mathau tai masana mai paklaba miyam na pamnaba artist oiba ngamgani Thaugalon watpa artist kharana thawai hakjang yauna miyam gi thabak taujariba artist kaya yauna artist community bo mingchat thianaba maram oiri haiki Thouram aduda sarukya kiba Impact TV gi chief editor Yumnam Rupachandrana hauzi goriba lamda masigi fiba masida artist singna karamba thaudang loba yabagi haibadu kupna khanaduna miyamda afaba pauzal piba ngamba film drama natraga sumang lila puthoklabadi apunba Manipur amagi wakhalon sagatpada mateng oigani haibagi thajaba thamki Celebrity workani soidra phona babu leptraba kathopala mang tharaba soksoi soidra aigi pantungdu yogane aduga ngak haget kanu ama khanga hage pada pulak turis aduna jaina simdaina thamjinin badi Cine TV na produce tawdana Tele film ama puto khuduri se Noor Begum maina se thawa yauna bana biyo discipline na bise pung khumari se ai ena ning supply chomoda maina na discipline se kai ba ya de na solo Subang lila Manipur ki film artist punaba khoi phaminaraga workshop kuma phajana tawrakanda karmai tawdana artist singda injang na pi yolaga natraga front line da chatlaga mating pangba natabida front line member support tawgodriba praja miyam se makhoi ki mapung inda the sense of patriotism ga se kamain tawna yahon naba aikhoi na karamba makhanda aikhoi gi lila cinema se tweaking tawraga matam ga chanaba mongda sigumba lila am sana se sigumba cinema namje sina maram waraga patriotism ji puthorakse society na masi harau kumai aina khak khallaga aikhoi na su warga noi adu tawri gi no na thingjen basi su rethink tawam changi tabadu rethink tawba yananaba artist tumgi side tagi akoina tawdori bise sini Manipur gi iho usida aikoi ju akoina pibe ya ba kai bise sini masiga je koi adum akoi pangthok pa ya bran khalle tabadu idea se akoi amaga phauthok da bam changne